Cristiano Ronaldo gi FIFA World Cup ke final da sanagani haibagi manglan kaikre. Portugal, Spain gi makhutta maithiba nang hore. United States, Canada amadi Mexico na yumbu oiduna chathariba FIFA World Cup ke ngarang nongyai matung pung 12 makhai taba matamda sanakiba match da Portugal amadi Spain lamba tawnaki. Arlington gi Dallas Stadium da sanakiba match sadugi apiba matamda team animakna panjal chanaba ngamdabadagi extra time gi 90 minute plus 1 da Spain gi Mikel Merino na chankiba panjal na Portugal bu panjal ama sinoda maithiba piki. Knockout round of 16 gi ngasi ayuk pung mga makhai taba matamda sanakiba match da Belgium na USA bu yamna lakchana panjal mari amada maithiba piki. Seattle gi Seattle Stadium da sanakiba match saduda Belgium gi CD na match ki mapan amadi kuncha humdoi suba minute da panjal amamam Aidsvana Kenna yankhaitaret suba minute amadi R Lukaku na marifutaras plus minute amada panjal amaga chanki. USA gi amatangairaba panjal chanki. Knockout round of 16 gi makha taba match da ngasi numidang pung mapan makhai taba matamda Atlanta gi Atlanta Stadium da Argentina amadi Egypt thengnaragani. Hayang ayuk pung ama makhai taba matamda Vancouver gi BC Place da Switzerland amadi Colombia ani na lamba tawnaragani. World Cup asigi quarter final match singda July 10 gi ayuk pung ama makhai da France amadi Morocco, July 13 gi nongyai matung pung 12 makhai da Spain amadi Belgium, July 12 gi ayuk pung ani makhai da Norway amadi England sanaragani. Quarter final gi mari suba match na ngasi amadi hayeng sanagadawriba Argentina amadi Egypt amasung Switzerland amadi Colombia na sanagadawriba match ani asidagi karakpa team sing na sanagani.